ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯔ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯒꯤ ꯏꯆꯦ ꯑꯃ ꯂꯨꯍꯣꯡꯕꯒꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯍꯩꯖꯤꯡꯄꯣꯠ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯤꯒ ꯈꯔ ꯇꯥꯛꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯈꯔ ꯏꯃꯨꯡ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯀꯣꯟ ꯐꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩꯁꯨ ꯃꯨꯠꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯖꯦꯅꯦꯔꯦꯇꯔ ꯍꯧꯒꯠꯂꯒ ꯃꯩ ꯁꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯛꯄꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯌꯥꯎꯖꯕ ꯐꯣꯟꯁꯤꯡ ꯂꯧꯊꯣꯛꯑꯒ ꯂꯥꯏꯠ ꯀꯥꯞꯄꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯇꯝ ꯑꯗꯨꯗ ꯐꯣꯟꯒꯤ ꯂꯥꯏꯠ ꯑꯗꯨ ꯍꯦꯛ ꯊꯥꯟꯖꯜꯂꯛꯄꯗ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯅꯈꯣꯏ ꯎꯍꯧꯗꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯏꯃꯥꯟꯅꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯈꯟꯅ ꯄꯥꯈꯠꯅ ꯑꯩꯈꯣꯏꯁꯨ ꯀꯤꯗꯨꯅ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯧ ꯑꯗꯨꯗꯁꯨ ꯂꯨꯍꯣꯡꯗꯧꯔꯤꯕ ꯏꯃꯨꯡ ꯑꯗꯨꯅꯁꯨ ꯀꯩꯗꯧꯔꯒꯦ ꯃꯩꯒ ꯃꯝꯕꯗꯨꯗ ꯇꯨꯁꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯈꯪꯗꯦ, ꯃꯣꯏ ꯃꯁꯦꯟ ꯀꯔꯤꯅꯣꯃ ꯎꯏ ꯍꯥꯏꯗꯅ ꯂꯥꯎꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯈꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯩ ꯍꯦꯛ ꯊꯥꯜꯂꯛꯄꯗ ꯀꯟꯅ ꯂꯥꯎꯔꯛꯈꯤꯕ ꯏꯃꯥꯟꯅꯕꯤ ꯑꯗꯨꯗꯤ ꯃꯁꯥꯗ ꯊꯛ ꯅꯤꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯅꯣ ꯉꯁꯥꯏꯒꯤꯗꯨꯕꯨ? ꯑꯩꯒꯤ ꯋꯥꯈꯟꯅꯔ ꯈꯪꯗꯦ, ꯃꯤꯒꯨꯝꯕ ꯑꯃꯨꯕ ꯑꯃ ꯀꯣꯜꯂꯤꯛ ꯐꯦꯡꯉꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯃꯩ ꯍꯦꯛ ꯀꯥꯞꯁꯤꯜꯂꯛꯄꯒ ꯆꯣꯡꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯂꯥꯎꯔꯛꯏꯗꯨ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯏꯃꯥꯟꯅꯕꯤꯗꯨꯗ ꯂꯛꯅꯕꯤꯔꯝꯃꯤ꯫ "ꯌꯥꯔꯦ ꯏꯕꯦꯝꯃ, ꯑꯇꯩ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯒ ꯑꯁꯤꯕꯨ ꯋꯥꯅꯤ ꯀꯥꯏꯅ ꯇꯥꯅꯤꯡꯗ꯭ꯔꯦ, ꯅꯪꯒꯤ ꯋꯥꯈꯟꯅ ꯎꯕ ꯑꯣꯏꯔꯦꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯟꯗꯣꯝꯆꯥ ꯑꯃꯅꯁꯨ, "ꯍꯦꯔꯥ, ꯃꯩ ꯃꯨꯠꯂꯨꯔꯒ ꯅꯣꯏꯅ ꯂꯥꯏꯠ ꯈꯪꯊꯥꯟ ꯊꯥꯟꯕꯗꯨꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯑꯣꯏꯔꯦꯅꯤ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯩ ꯉꯥꯏꯕꯤꯒꯦ, ꯖꯦꯅꯦꯔꯦꯇꯔꯒꯤ ꯊꯥꯎꯁꯨ ꯂꯩꯔꯨꯅꯤ ꯆꯠꯈ꯭ꯔꯕꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯦꯡꯉꯁꯤ, ꯃꯩ ꯂꯥꯛꯑꯒ ꯀꯣꯟꯗꯣ" ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯉꯁꯥꯏ ꯀꯟꯅ ꯂꯥꯎꯔꯛꯈꯤꯕ ꯏꯃꯥꯟꯅꯕꯤ ꯑꯗꯨꯗꯤ ꯃꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯔꯪ ꯃꯔꯪ ꯑꯃꯗ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯦꯛ ꯂꯩꯔꯒꯗꯤ ꯖꯦꯅꯦꯔꯦꯇꯔ ꯊꯥꯟꯗꯨꯅ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯁꯤꯟꯅꯕ ꯃꯅꯤꯡꯗ ꯑꯃꯨꯛ ꯑꯩꯈꯣই ꯄꯨꯟꯅ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯀꯔꯤꯅꯣ ꯎꯏ ꯍꯥꯏꯈꯤꯕ ꯏꯃꯥꯟꯅꯕꯤ ꯑꯗꯨꯗꯤ ꯃꯄꯥꯟꯗ ꯊꯣꯛꯁꯤ ꯌꯥꯔꯝꯗꯦ꯫ ꯃꯥꯗꯤ ꯀꯤꯔ ꯃꯥꯅ ꯏꯃꯨꯡꯗ ꯂꯩꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯗꯨꯅ ꯏꯃꯨꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯕ ꯄꯨꯡꯖꯥꯟ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯔꯝꯃꯤ, "ꯀꯔꯤꯅꯣ ꯑꯁꯤꯕꯨ? ꯃꯤ ꯂꯩꯇꯕꯒꯤ ꯄꯨꯡꯖꯥꯟ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯕꯨ ꯀꯅꯥ ꯂꯩꯇꯕ ꯌꯥꯎꯔꯕꯖꯥꯠꯅꯣ?" ꯍꯥꯏꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯀꯀꯥ ꯑꯃ ꯆꯪꯉꯛꯑꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯅꯤꯡꯒꯤ ꯇꯥ ꯂꯨꯈꯣꯏꯗꯣ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯃꯦ ꯍꯥꯏ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯊꯣꯛꯄꯒꯤ ꯂꯥꯡꯉꯒ ꯂꯩꯕꯁꯤꯗ ꯇꯥꯗꯕꯅꯤ꯫ ꯉꯁꯥꯏꯁꯨ ꯃꯅꯤꯡꯗ ꯅꯣꯏꯅ ꯀꯔꯤꯅꯣ ꯎꯏ ꯍꯥꯏꯕꯗꯣ, ꯑꯉꯥꯡꯁꯥ, ꯅꯈꯣꯏ ꯀꯤꯗꯤ ꯀꯤꯅꯨ, ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯐꯠꯇꯕ ꯃꯥ ꯂꯧꯕ ꯂꯥꯛꯄꯒꯤ ꯀꯣꯏꯆꯠ ꯆꯠꯄꯗꯣ ꯑꯣꯏꯔꯦꯅꯤ" ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤ ꯑꯃꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯀꯤꯒꯟꯕꯒ ꯉꯁꯥꯏ ꯀꯔꯤꯅꯣ ꯈꯔ ꯎꯈꯤꯕꯗꯨꯒ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯂꯣꯏꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯀꯟꯅ ꯂꯥꯏꯀꯠꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯅ ꯀꯨꯏꯔꯐꯥꯎ ꯏꯃꯥꯟꯅꯕꯤꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯕꯗꯒꯤ ꯑꯍꯜ ꯑꯃ ꯑꯅꯤꯅ ꯈꯨꯗꯛꯇ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯟꯅꯕꯤꯗꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯂꯥꯛꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏ ꯉꯁꯤꯒꯤꯗꯤ ꯃꯅꯤꯡ ꯃꯌꯥ ꯑꯃꯝꯕꯗ ꯀꯣꯏꯊꯣꯛ ꯊꯣꯛꯎꯔꯅꯨ. ꯊꯧꯔꯤ ꯌꯥꯜꯂꯒ ꯃꯤ ꯂꯩꯇꯕ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯈꯔ ꯀꯟꯒꯅꯤ. ꯐꯔꯦ, ꯑꯗꯣ ꯑꯩꯁꯨ ꯄꯣꯂꯣꯏꯕ ꯌꯥꯎꯔꯨꯈꯤꯒꯦ. ꯆꯠꯂꯒꯦ" ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯀꯤꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯌꯨꯝ ꯐꯥꯎ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯨꯝ ꯐꯥꯎ ꯊꯤꯜꯍꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯁꯥꯗ ꯄꯨꯡꯀꯤꯗ ꯀꯤꯖꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯗꯤ ꯄꯨꯂꯞ ꯂꯥꯞꯅꯗ꯭ꯔꯦ꯫ ꯃꯗꯨꯅ ꯑꯩꯁꯨ ꯋꯥꯈꯟꯗ ꯖꯥꯠ ꯈꯟꯖꯟꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯪꯉꯛꯈꯤ, "ꯏꯕꯦꯝꯃ, ꯔꯤꯅꯥꯗꯨꯕꯨ ꯀꯩꯗꯧꯔꯤꯅꯣ? ꯃꯥꯒꯤꯗꯨꯕꯨ ꯂꯥꯏꯒ ꯎꯪꯅꯔꯤꯕꯖꯥꯔꯥ?" ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯃꯨꯛ ꯈꯪꯗꯦꯅ ꯇꯧꯔꯤꯁꯦ, ꯉꯁꯤ ꯉꯔꯥꯡꯁꯨ ꯃꯅꯤꯡ ꯃꯌꯥ ꯃꯄꯥꯟ ꯅꯨꯡꯕꯥꯟ ꯊꯣꯛꯄꯗ ꯏꯁꯥꯗ ꯄꯨꯡꯀꯤꯗ ꯀꯤ, ꯃꯤ ꯂꯩꯇꯕ ꯌꯥꯎꯕꯁꯤꯒꯤ ꯑꯣꯏꯔ ꯃꯥꯜꯂꯤ. ꯐꯔꯦ ꯇꯨꯝꯃꯨ, ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯤ ꯀꯥꯏꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯅꯨ" ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯑꯩ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯌꯥꯝꯅ ꯂꯥꯞꯅ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯣꯏꯒꯤꯁꯦ ꯄꯣꯂꯣꯏꯕ ꯂꯣꯏꯗ꯭ꯔꯤꯕꯖꯥꯔꯥ, ꯍꯧꯖꯤꯛꯇ ꯄꯨꯊꯣꯔꯛꯏꯕꯖꯥꯔꯥ ꯈꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯃꯤꯀꯞ ꯊꯣꯔꯛꯄꯗꯒꯤ
tumbasu sukya yaramdi isadasu pungkida kijarami cherek asida amuksu karaidaginu khangdaba wa yanbagumba makhol amadi yopi yaibagi makhol ama amuk taraki matau aduda isu kiduna imabu kaurami imasu kaidawrage bema ai tumdriye hairaki aina ima ai yamna kire nang lao hairami maduda imana aigi nakta changsalaga kaidawrage hangaki maduda aina ima makhon sing asibu noidi tadro wa yanbagumba yopi yaibagi makhon sing asi hairami aigi wafam maduda imana ai kirani khanbagira karino asumna khumaki hera nuksit setpagi uwa lengbagi makhoni tum ima leiriside hairaki matam maduda akhoi yum madusu akhoi ahum khak leirami inaw nupadi class 10 thabagi boarding da leiki inaw nupi ga imaga aiga leibani imasu inaw nupi du puraga aigi nakta tumba changaki asumna nongalaba matung akhoi yumthangnaba mioi singnasu asumna hainaraki ngarang di yamna tamne maning maya amukta tumbaga mata yadi haiduna matam maduda ina amuk sumna hairami indomcha ngarang nongalamdai dasu magi nupira karino ahingda kapado nakhoi tabra hangami maduda ine khaina amuk sumna hairaki kapagi makhondi tadi tawbadu maning mayadadi mi leibadongna kari karino makhon kharadi tai thangnaba khoigi pukri adudasu ngara karino di khangde mi roibagumba makhon kharasu tai hairaki numitumade ahingda tamnabagi warina yumlon kaironaba amadi khoigi lekai adu pungning ninki aisu yamna kirami wafam sing aduda masigi matung mamangda khoina hajing potcha lubaisi adugi lohongba numisu yauraki khoi mayamsu lohongba thinba chalami tawbadabu mamangda wantharakhibi imanabi adudi yauramdi masa nungaite haiduna asumna lohongba thiluraba matung imaga senupigaiga yumda halakki matam aduda aina khara mamang tharaga khoi thungana du changaki hek tawrakpada khang khangaudana aigi mangda mami sami mioi ama sat longna landuna satki aisu madu urubadagi sadaki mankhiduna ima haiduna kanna lauram ima su kaidawrage haiduna senselaki matam aduda aidi sadaki mankhiduna wa ngangba phokthomdi ima su aigi mataw adu khangabra karino imungda ibu pusenbirami aduga isa pumba khoju lekham okthokpirami madudagi sada gyan tamna tamna laki masigi matung matam khra leiragadi khoigi indom chamana akhoi dalaga imada sumna hairami khangde hauje khoi lekai si yamna tamnai hai talu khoina hek lekidabadagi talu khoigi nupidusu akhoina siba hangba chalubada asumna khumaki aidegi nupa lekidabada mitagi pi marik ama phokta de nisa chaba phor ka pamana hek lekidabaga lekai si chu tamna bada loire mi phatabanina magi thawai su halu yadrabara khangde haujik yum masi chu tamna bada loire akhoi su leiba ngamdre yada yadragana magi kari pendaba leiribado mang taraga maibina hairapa warondo amukta taningi haiduna magi nupina phungdore hai masida natana talu khoina sigdaba nongnini walingai dasu makhoigi pukri mapanda mami sami miyoyama ungaga lepaga leiba amasu magi nupina hek hek thengnei hairaki sumna matam khara leiragadi akhoigi lakaida tamnaramba sing adu tamna tamna phaki tawbadabu makhoigi imung adudi thauri yalaga siba mi yaukhibagira karino hauji hauji su tamnei haiduna lekaigi miyoi singna hainari mayam ahambagi wari asi matang asaida loijari ani suba wari siamu mayamda khudon tamjagi wari asi agi siamana engonda thabirakpani wari sing asidagi sehi amagi mamangda thokiba thaudo amagi wari matam aduda ai samaksu laitin kya thajaramdi maduna aigi mung manung amadi lekaigi miyoi singna laitin gi oiba wa hudorakpada aina kya taramdi sasu nupa ngakta phaibok ani phangjarami asumna aigi sanupa ani sina chahi mangamuk surakpa daiwaida akhoi yunggi nemikuna yunggi laigi phizon hongami matam aduda maibina sumna hairaki ibema nasa da phaibok koina phangjabase amarom dadi laibak yamna phai tawbadabu amarom dadi yamna lui phaibok popuse laitin khara toina khoiramba mathau tai hairaki wafam aduda isu hoit ima maibi haiduna khumi adubu aigi wakhandadi kaya thudokna lumna lawte masigi matung thamari mangamuk leiragadi aigi sanupa ni asi mamang mahada masinda aki kiba wa mayama mangang bahuraki nongmasu ahing nongyay amada sanupa ni ma masinda chap manana asumna solaki babaga imaga se karamba chachigi babagi makokoina chachira imagi makokoina chachira haiduna soiron hoi kaiwai solaki aisu angang anirugi mataw aduda ngahak tumina yengduna leirami adubu makoina sanariba waridu sumtarubadi sada hainadaba mapuklaki maduda angang anidubo masanom biraga aina tapna hawdokpirami
Wafam asi aisu aigi nupa amadi ine mikuda taklamdi. Angangsing asigi mamangda choron lonjabani khalami. Tawbadabu ahing khuding yamna tuina angang anisi ima chagi baba chagi haiduna toina solakpadagi aisu aigi nupada wari tamami. Aigi nupana su aingonda sumna hairaki. Aidi nangna hujikta tamaga khangi. Aidi tummingaida tabu tadi. Madu oiragadi maibara maibira matana sira hairaki. Maduda aina amu maiba maibidi kaya thajadi. Madugi mahut panji goina tanaraga nangi gai chagi ga kuthi oina puraga yengthokpiru cho hairam. Aigi nupasu hoi thaiduna nong he kanbaga makhoi ahungi kuthi puduna panji da yenghanba chatki. Masigi matung aigi nupana kuthi yengba halaga engonda sumna hairaki. Akoi se dasa amata pangamdre. Isa anisu mapok mai matik maya yamna kali hai. Panji nasu yamna ngangi. Nangi nupigi kuthi puraktri karigino haiduna. Maru oiribadi nangi ga aigi ga kuthi si yengadabani hai. Mathangdadi nango oina chalusi. Laigi oiba patika kharasu pamon kauraga pangtho hairi. Kuthi da iresu hai. Warondo nang paraga yengu hairaki. Maduda isu hoi ai huren thabak halaga paraga hairami. Numid adudagi aigi nupadi masada yamna kanna naba horaki. Zani su matam pumbada machinda choron nuina kari karino tabada hangoiba kiba wa mayamama choron nuina pungangda ngangba horaki. Mataw kaya sida isu topong khangakide yumda su tamnaba nongmagi horaki. Numidanga thengbada barumdagi thong hangto hangjin chanarakpa kiraba kaya si thengnarami. Tawbadabu yungi inemi kunadi lighting ning thijana ningami. Sumna aigi nupasu doctor yengubada operation tausi hairaki. Masigi matung operation tauba loiraba matung aisu maiba maibi khara thiraga yum masida oirakliba thoriba thodok matangda wa khara tanaba horami. Matam aduda maiba maibi singaduna sumna hairaki. Nangi nasa anina numidang khuding mamang mahada soliba wahi wata singadu yamna phatti. Madu laine isalaga taubani. Makoidi gyan tajaba natti kariguma makoina sasi hairibadu mama natraga mapa hekta kibada nakoi kudong thigani. Maduna sumna tawro ay wahigi. Kariguma matung manaw nasaanina adumna hek tawroklabadi makoina hairiba serak aduda kudakta nakoi yungi ngaraw oinaba nga makok adu thatlaga nasada pijaw. Madu natragana sareng ama lairuraga kudakta makoigi mamangda sarengdugi makok kaaga thongaga pijaw. Yamna lubani phaibok pokpasi nungai khagadi khangawdabani hairaki. Wafam aduda isu kudong thiba tarakadabagi mahut madu oina pangthoorage khana. Sani na mamang mahada kiraba wahi wata sing adu hek solakpaga bazardagi sareng lairuraga makoka aga thongaga pijaram. Masigi matung maibiduna su phaibokki layamuktaga khoiram thokisisu hairaki. Adubo aidi thabak sinbana matam khra lairaga oina tawrasi. Hojikti sani su mamang mahada solambadu phakre hairam. Masigi matung nongmadi hingamada aigi mangdai gi nupana sani bu nungsina khut samaga aina kauba tadaba makai thonganda tumina thoki. Aisu makoibu kauduna tanarami hak leragadi aisu gya laki. Matam aduda yum masisu isada pungkida kijarami. Asumna nongkhek nganbaga aisu thabak janaba loisalami. Aigi nupasu thabak janaba iru maitha jarami. Sani su inemi kuda sinaramaga mapaga aiga su yumdagi thoraki. Nan khaidi ibani na thabak jatpa thorakpada masu hatu hekta jatkibani. Adubu numitumadi engonda nungsina horen isang hawba ma leiraki nangna hana yumda yoromo hairamaga jatki. Adubo aina office lairingai aigi nupada accident thoe hospital da lao phone tawraki. Aisu hatu hospital da chalami. Matam madudadi aigi nupada khoibu thadoktuna aroibo oirami. Aigi nupana leikitraba matungda maibi yengubada sumna hairaki. Nakhoina angang ani sige phaibokki lai nongmata khoiram thokide. Angang ani sina machinda mapa chaba takre. Phare ado ngasidagidi nakhoi loksing oihoro. Isa phaibok poklabadi laitin toina khoiram thokadabani. Makoina machinda yamna toina sage sola abadi madu phatrabani. Saukrakandadi karisu tawro pi ngaidadi makoigi matungda lainai hairaki. Asumna hujikti isa anigi tawpham thokpa isorgi partikaning thijana matang matam chana pangthokpiram. Aisu hujikti isorda khwaidagi thajaba misak haibadu oire. Masini mayam ngasigi Rian horror story athangi wari thagalakpada mayam punna muk thengnarasi. Ngasigidi mayamdagi kainanaba bidai laujari.